ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕꯤꯅꯥꯎꯒꯤ ꯊꯋꯥꯏꯅ꯫ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯔꯥꯏꯇꯔ ꯔꯤꯛꯁꯟ꯫ ꯔꯥꯏꯇꯔ ꯑꯁꯤꯅ ꯃꯌꯥꯝꯗ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯂꯤ ꯃꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯣꯏꯔꯕꯁꯨ ꯀꯣꯃꯦꯗꯤꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯖꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯜꯗꯨꯅ ꯏꯖꯕꯅꯤ꯫ ꯀꯃꯦꯟꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯊꯝꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯕꯦꯅꯥꯎꯒꯤ ꯊꯋꯥꯏꯅ꯫ ꯑꯈꯥꯛ ꯑꯔꯥꯎꯒꯤ ꯃꯈꯨꯜ ꯑꯗꯨꯗ ꯉꯥꯟꯕ ꯑꯃꯗꯤ ꯔꯥꯃꯦꯁ ꯑꯗꯣ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯕ ꯆꯣꯡꯂꯨꯔꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯈꯤ꯫ ꯉꯥꯟꯕꯅ ꯚꯥꯏ ꯔꯥꯃꯦꯁ, ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯒꯤ ꯅꯝꯕꯔ ꯂꯧꯔꯛꯑꯣ ꯍꯥꯏꯔꯒ ꯂꯧꯔꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯃꯗꯨꯗ ꯔꯥꯃꯦꯁꯅ ꯌꯥꯔꯍꯦ ꯑꯗꯨꯏ ꯅꯨꯄꯤꯗꯨꯗꯤꯕꯨꯀꯣ ꯊꯥꯕꯜ ꯆꯣꯡꯕꯗ ꯈꯛꯇꯪ ꯐꯖꯕꯩ ꯋꯥꯅꯦꯃꯤ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤꯕ ꯅꯪꯅꯒ ꯎꯔꯗꯤ ꯕ꯭ꯂꯦꯛ ꯄꯥꯔꯠꯅꯔꯒꯤ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯕꯅꯦꯃꯤ ꯅꯪꯕꯣ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯑꯁꯦꯡꯕꯒꯤ ꯑꯗꯨ ꯃꯥꯟꯕ꯭ꯔꯣ ꯍꯥꯏꯁꯦ? ꯍꯣꯏꯃꯤ ꯅꯪꯕꯣ ꯃꯥꯟꯕꯅꯦꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯊꯤ ꯉꯥꯡꯅꯔꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯉꯥꯟꯕꯅ ꯔꯥꯃꯦꯁ, ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯠꯀꯗꯧꯔꯤꯕ ꯑꯩꯈꯣই ꯂꯩꯀꯥꯏꯒꯤ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯗꯤ ꯂꯥꯟꯗꯧꯕ ꯇꯁꯦꯡꯅ ꯇꯜꯂꯤꯍꯦ꯫ ꯔꯥꯃꯦꯁꯅ ꯑꯩꯁꯨ ꯈꯪꯉꯤꯅꯦ, ꯂꯥꯟꯗ꯭ꯔꯕꯗꯤ ꯅꯪ ꯁ꯭ꯋꯥꯏꯗ ꯑꯍꯤꯡ ꯂꯦꯛꯀꯦ ꯍꯥꯏꯔꯣ? ꯌꯥꯔꯁꯦ ꯊꯨꯅ ꯆꯠꯂꯣ, ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯅꯨ꯫ ꯔꯥꯃꯦꯁꯅ ꯑꯁꯨꯛ ꯊꯨꯅ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯕꯨ ꯊꯨꯅ ꯆꯠꯂꯨꯌꯦ, ꯊꯨꯅ ꯌꯧꯕ ꯄꯥꯝꯂꯕꯗꯤ ꯈꯣꯡꯅ ꯑꯃꯨꯛꯀ ꯏꯟꯁꯤ ꯍꯥꯏꯕ꯭ꯔꯣ? ꯑꯁꯨꯝ ꯇꯧꯅ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯝꯕꯗꯒꯤ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯊꯔꯛꯈꯤ꯫ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯍꯥꯏꯅꯕꯤ ꯈꯣꯡꯅꯥꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯉꯥꯟꯕꯅ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯁꯤꯟꯈꯤꯕꯗꯣ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ꯫ ꯒꯥꯔꯤ ꯑꯗꯨꯁꯨ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯄꯥ ꯑꯗꯨꯃꯛꯇꯗ ꯃꯁꯥ ꯃꯊꯟꯇ ꯃꯨꯠꯈ꯭ꯔꯦ꯫ ꯔꯥꯃꯦꯁꯅ ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯒꯥꯔꯤꯁꯤꯅ ꯌꯥꯔꯛꯇ꯭ꯔꯤꯁꯤꯅ, ꯑꯃꯨꯛ ꯍꯧꯔꯕꯖꯥꯠꯂꯣ? ꯉꯥꯟꯕꯅ ꯑꯣ ꯑꯣꯟꯊꯣꯛꯄꯅꯤ ꯇꯧꯔꯤꯁꯦ, ꯒꯥꯔꯤꯃꯛꯀꯤ ꯁꯛꯇꯥꯅꯦ ꯅꯪꯃꯛꯀꯤ ꯁꯛꯇꯥꯅꯦ ꯁꯤꯕꯨ ꯆꯞ ꯃꯥꯟꯅꯩ ꯋꯥꯅꯤ, ꯀꯝꯄꯅꯤ ꯑꯃꯇꯅ ꯁꯥꯕꯗꯨ ꯃꯉꯥꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯔꯥꯃꯦꯁꯅ ꯌꯥꯔꯦꯀꯣ ꯁꯛ ꯐꯖꯕ, ꯅꯣꯡꯁꯨ ꯇꯥꯔꯛꯄ ꯂꯦꯞꯇ꯭ꯔꯤ, ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ꯫ ꯁ꯭ꯋꯥꯏ ꯃꯐꯝꯁꯦ ꯀꯩꯅꯣꯝꯃ ꯇꯧꯏ ꯍꯥꯏꯕꯅꯦꯃꯤ ꯅꯪꯕꯣ, ꯅꯪ ꯈꯪꯗ꯭ꯔꯣ? ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯊꯨꯅ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯑꯗꯨꯗ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯉꯥꯟꯕ ꯔꯥꯃꯦꯁ ꯃꯕꯥꯅꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯅꯈꯤ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯃꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯥꯏꯀꯩꯗꯒꯤꯅꯤ ꯍꯥꯏꯕ꯫ ꯀꯔꯤ ꯀꯤꯔꯁꯨ ꯀꯤꯅ ꯃꯕꯥꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯃꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯔꯥꯃꯦꯁꯅ ꯏꯆꯜ, ꯀꯩꯒꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯅꯊꯟꯇ ꯀꯞꯇꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯅꯕꯨꯡ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯔꯝꯒꯦ, ꯀꯔꯤ ꯑꯋꯥꯕ ꯇꯥꯔꯕꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯊꯃꯣꯏꯗꯗꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯑꯅꯤꯗꯣ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯇꯧ ꯑꯗꯨꯗ ꯑꯁꯨꯝ ꯆꯤꯡꯅꯔꯛꯈꯤ꯫ ꯔꯥꯃꯦꯁꯅ ꯉꯥꯟꯕ ꯑꯁꯤꯕꯨ ꯃꯤꯔꯣ ꯂꯥꯏꯔꯣ? ꯍꯩꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯐꯝ ꯑꯁꯦ, ꯍꯥꯏꯅꯕꯤ ꯈꯣꯡꯅꯥꯡꯅꯤ ꯍꯥꯏꯕ ꯍꯦꯛ ꯀꯥꯎꯈꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯨ ꯏꯕꯥꯅꯤ ꯁꯤꯗꯤꯕ ꯉꯁꯤ ꯑꯔꯣꯏꯕ ꯑꯣꯏꯗꯣꯔꯤꯕ ꯖꯥꯠꯂꯣ? ꯀꯥꯟꯗꯦꯁꯦ ꯃꯥꯡ ꯊꯣꯛꯄ ꯇꯧꯔꯁꯅꯨ, ꯏꯕꯥꯅꯤ ꯒꯥꯔꯤꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯆꯦꯟꯈ꯭ꯔꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯒꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯕꯥꯅꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯉꯁꯥꯏ ꯋꯥꯏ ꯀꯞꯂꯝꯕ ꯅꯨꯄꯤ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯈꯤ ꯑꯗꯨꯒ ꯃꯕꯥꯅꯤꯗ ꯑꯣꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯥꯅꯤ ꯍꯥꯏꯕ꯫ ꯈꯣꯟꯖꯦꯜꯅ ꯅꯨꯄꯤꯒꯤ ꯑꯗꯨꯒ ꯁꯕꯥꯜꯅ ꯅꯨꯄꯥꯒꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝꯅꯤ꯫ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯁꯨ ꯊꯔꯥꯛ ꯊꯔꯥꯛ ꯆꯥꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯔꯥꯃꯦꯁ ꯑꯃꯗꯤ ꯉꯥꯟꯕ ꯍꯣꯏ ꯃꯥ ꯍꯥꯏꯔꯝꯂꯒ ꯆꯦꯟꯒꯦ ꯇꯧꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯃꯈꯣꯡꯅ ꯄꯟꯗꯨꯅ ꯃꯕꯥꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯇꯨꯁꯤꯟꯈꯤ꯫ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯣꯡ ꯑꯗꯣ ꯄꯥꯏꯗꯨꯅ ꯆꯤꯡꯂꯛꯈꯤ꯫ ꯀꯟꯅꯗꯤ ꯂꯥꯎꯖꯩ ꯑꯗꯨꯕꯨ ꯅꯣꯡ ꯑꯗꯣ ꯀꯟꯅ ꯇꯥꯈꯤꯕꯅ ꯃꯕꯥꯅꯤꯅ ꯂꯥꯎꯔꯤꯕꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯕꯤꯈꯤꯗꯦ꯫ ꯑꯁꯨꯝ ꯆꯤꯡꯂꯝꯕꯗꯒꯤ ꯃꯕꯥꯅꯤꯒꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯃꯦꯠꯁꯤꯜꯂꯛꯈꯤ꯫ ꯀꯟꯅ ꯃꯦꯠꯁꯤꯜꯂꯛꯄ ꯑꯗꯨꯗ ꯔꯥꯃꯦꯁ ꯑꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯥꯟꯕꯅ ꯃꯈꯣꯏ ꯈꯨꯜꯒꯤ ꯂꯥꯏ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯑꯗꯣ ꯈꯨꯗꯛꯇ ꯃꯥꯡꯈ꯭ꯔꯦ꯫ ꯉꯥꯟꯕꯅ ꯔꯥꯃꯦꯁ ꯔꯥꯃꯦꯁ ꯍꯥꯏꯅ ꯀꯧꯈꯤ ꯑꯗꯨꯕꯨ ꯔꯥꯃꯦꯁꯇꯤ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯉꯥꯟꯕ ꯍꯣꯏꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯄꯨꯔꯛꯈꯤ꯫ ꯌꯨꯝ ꯌꯧꯔꯕꯗ ꯉꯥꯟꯕꯒꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯔꯥꯃꯦꯁꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯉꯥꯟꯕꯅ ꯏꯃꯥ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ, ꯔꯥꯃꯦꯁ ꯍꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯝꯇ ꯐꯣꯟ ꯇꯧ꯫
मदुदा nganbagi mamana Ramesh hoigi mama pabungda phol tawduna Rameshna hojik oriba phibam ado haiki ngaihak leirobagi tungda Ramesh hoigi ima pabung su lakhi aduga amaiba laiman su yorki amaiba laiman ado hek changlakpa matam adudani Rameshna hey amaiba saktiba nasaktuga ngahanwaiti nasakado khara fajarambani hojikti hanurabani yadrena nang asomna hairaki nganbana oza laima ozaga hana khangnabibro laimanna khangnai matam mamata aingonda yamna chopcharam bajanida masakse thimalle haidana aina yabi khidabanida maduda penadana sum panga ngangjari baiduni magise maduda nganbana ado oza magi khonjal sibu nupa su mangum towi nupi su mangum towi laimanna o magi sira a karisu a khanjilunu haujikan gi kari haitare bino haiba haiduni o bino haiba maduda oza laimana mani bungo laimanna hai saktibi binau nang kari zani hayo binau na saktibi kaina hai sari mai banana pijaba ngamni hairabadi samu marum sagene natrabati ai haksa ngasidagi chatloi maduda laimana iya kaya da nati chadin mo yinguni se masi sibasu nati sadana sikhibani harak liba sisu kaya nati sadribani ni tawrise maduda nganbana oza nati sadana sikhi haibisibu matou karamna sikhibijanu laimanna amana nupa ma koi jabajani aduna nupa ado ma bu mirai biramle arudagi mana sirani haidna siribani se nungdang ama mayumdagi chenthораklaga khongnang horiba mafam maduda thauri yalabada akang ba usa mata yaluraba jani aduda tiktuna tarakpadagi khara sokle arudugi mana is sibu siramnida hairaga manakta bottle amata ising khara yauduna leibado mana ising ni haidana thaklubadani ising oramjai napi kangana ba huwado thaklubadagi mafam maduda atumak siredana mata matuda benauna aidi kanana khangni madugi lekai do nati chaba lekai nati adubu mafam aduda thamlamni to hairaga thamlamni ba moidubu angau bara haibanida asi hairaga enaudo kapki laimanna farase amuka hayo nang kari salingi maruda benausu handakti ok thongba sage haina hairaki asom tawna pijarabagi tungda oza laimanna ngahaldagi koi pai paiduna leiramba benaugi thawai adusu lairamblenda inna sitna leirunaba laison kaya sombiduna haujikti benausu Ramesh haksangda sanglamba adusu chatkhre Rameshna gyan tarakpata nganbana munna yingduna leiramba aduta kaino huranma munna da munna yingidubo Rameshna bai ngasai thabal chongba aduta aina number ama lorki nganbana kanagi number no aduda Rameshna mamingdu benau kawi hai asi hairakpa aduta leiramliba mayam aduna ha kari benau haiba Rameshu magi mama mapa leiramba aduta khangprek khangna iba hairaga lauki matam aduda amaiba duna haujikti karisu tawraroi hojikti mahaksu lairam lenjau khrabani na ingna signa lairam lagani nakhoisu ni na tana leiroko asumna hairam laga amaiba ado mayum maikai pangki wariasi matang asida loisinjari wariasida soikiba lankiba wahi wata yaurabasu tabiriba singna pukchal sauna nga pigani mayam boroi bata ikok nona khurumjari